Apaspa, Tampaki Mapam Kramada, Apaspa Tamadore, Karigi Tampaki Hamda, Apaspa Tamdori Banaba, Kuki Singna Matik Chano Kulai Kaya, Sizanaga Maite, the Landara, even as a mayam, the Kanga Kanga Mogi Matata, Exxon Laudri Centrana, Aduga, Tampaki Mapamda, Apaspa Tamgani Habase, Yaning Brace in Mayam, Camento View Laiba, September Gitan Contrada, Apaspagi Agreement, Loidore, Adudi Pause, Taminarasi. Augili Kunamana, Kangalagni, Lakliba September 30 Sida, Manipura Apaspas and Abagimatam Loiban Maram Oraga, Manipurama de Barat Sarkarga, Wari Shanaduna, Afaspa Tambagizagasing, Naunamu Kanagadori, Go Nupisy Yengbu, Kuki Singna Tankuni Pangita Makta Kausala Ibani, National Amasung International Media, Kaya Kukina Laiba Tankuni Panasia Kausalaga, Maitegi Matakta, Aranba Pau Kayama, Sanbagi Lalongama Silly. Haukiba 2023 Meda Kuki Singna International Media Kautharaga Maitegi Matakta Onya Teneba Paukayama Sandoki Vado Adugi Matau Sapsana Amuk Tankuni Panda Kuki Singna Lalonga Masili Adudi Pause Taminarasi 28 National Amasung International Press Media Kauni Hairi Not Makoina Tarokadaba Tabakasi Line Lobot Jumloi Kanjay Haiba Wafam Pongdoragli Makasatarak Pada Hiya Comba News na Sigi Nupisini Impal Airport the Hek Yoropaga Halanko Hairiba Si US Ageni Washington Post Correspondence Oibaginate Fundraising to Wamini Izenta Amaka Loinana Lakadori Bani Hek Tunglabaga Kuki Manakta Sakigani Man Hek Kuki Manak Yobaga Ikan Canada na Kuki Nong Meka Powerlani Man Amuk News Propaganda Worldwide Tawgadori Bani Madu Tawbagi Lupa Karorgi Kantekni Free Nate May Ahumda Churachanpur the foreign journalist Ani Tumin Changlaga media coverage Tauraga Laireba Adu Ningsingu Haibo from Tamli Makata Mini Airport Sabagi Tamakta Central na Susanpur the Lupa Karor Chohum Kaite Pao Malay Asikarigumba Chumbo and Mataragadi Karigi Central Asum Matabak Tauribono Maite Impal Tampakta Labor Mui Kayamagi National Highway Tingna Laireba Set Payadriba Tanza Asida Karigi Kuki Matang Taudribano Central Government na Aduri Pause Taminarasi. Churchanpur Mini Airport Amasanabagi Damak Center na Lupa Crore Chahum Kaitokre Habase Chumbo Orabadi Yafam Tokte Nabachandra Chahi Kenogi Lusingba Kuki Minaina Amuka Mugnauna Machin Tiba Amamuk Hore Misam the Moina Ngasiza Wakut Hadria Angang Anisibu Moina Makut Anjalaga Tamtina Ona Naina Hatkibado Kaurabra Kenogi Lusingba Kuki Minai Naundo Koga Umorok Taigadabani Ngay oide Kuki Jo Sing na ngasi fawbada state asida thokliba irang asida micham nupi angang amadi ahal oiraba singda kut thakiba leite Kuki khulai paiba singi yamna aluba paw amaga nongpok sek maida CRPF thamgani na CM na phongdu khibo wafam dugi matangda nongpok sek mai gi police station gi osina adugumba paw amata lakte CRPF leite aibagi paw amasula ai adudi paw se na tathok minarasi Nongpok Sangmai Police Station da CRPF personnel sing laigani hana Chief Minister gi social media da thagalakpa post adugi mantung ina apun mamayra paibiluf ampal na Nongpok Sangmai Police Station gi OC da chatuna hangluba matam da CRPF laibagi paw amata phangba laite haina paw khumpiraki masina Nongpok Sangmai gi miyam da chabam naba ama pohale mamangdagi haw Kuki Minai singsena anoba lalonga muksila central dane moina separate administration gi demand tawribado adu oiragadi manipur laiba micham kaya gi mathakta drone bombing tawraga missile rocket bomb tawraga foreign country ga khusam naraga kari gi manipur gi misam praja kaya gi mathakta landari bano administration gi demand asi center dagi tan bani state dagi tan bana te haina Kuki National Organization KNO gi luchingba Dr. Silent Hawkif na phongdokre nakan ramaromda amuk Kongi Kunsingda Anoba Misanga Pataragadi, Homi Federation da inform to Biro Haibagi, Mipam Masu Pamna Loire, Komga, Homi Federation ga, Aduga, Sangaktoriba Nupi Asina, Kuki Singna Kausalapani, Aduna, Nupi Asan Infal Airport, Jeropomatamda, Aikhoi mayam Sangdana Mahakase Kadai, the Tagi Banapai, Aduga Karito, one ever say Aikhoi mayam Kandaminasi, Aduga, Nupi Ase, Joroctore, Sangaktori, Beki, Pausu mayam, Punamaki, Yonaba, mayam se out of Minasi, Aduga Kuki Singna Silibal Lalong se, Tang Kuntare Tagina Punipan Hogi Manunga, Atoba Lalong, Amasili, Maite, the Aran Basidaraga, Nesela Masun International Media, Kautaraga, Hogiba, 2023 Meda, Maite, the Aran Basida Bagi Matomong, the Adugum Lalong, Moya Mokamuk Sinduri, Adudi China Mayam Pau, Semakatana, Taisu Taminarasi, Pari Mom Channel Sibu Yang Biriba Mayam Punamaki Kaikum Nazari. Kong Kul Sing the second the Sing Sanglakpada, Federation of Haumida, Pau Pipa Haidi and a Cray. Kong Kul
Chandra Jodoka Semboy Mitain Tamlak Pogofongi Matung ina line Lowigan Haidi, Wapamasina Chumbo Irabadi, nupisy Aikhoi kari taubatai, Aigi Oiba Suggesanda, Tampakta Lady Mayam Pullaga, Yaholaga CSO Sing Airport Tagi, nupisy, Halan Kibuna Patabra, Hivo Pom Tamagli, Maitayamadi Manipur Kuna Yellow Mida, Mahanaba Mui Irabadi, Mayam na Mahapu Airport Tagi, Hanhanba Matauta Dabra, Masi Aikhoi Nangam Lidra Hiba, Wahang Hangli. America laireba maitei ichinaw singna Narendra Modi da memorandum ama pisan gare Manipur da thoibe irang ase athubu matamda loisan biu haina adudi paw se tarasi Manipur da thoriba lan loisin binaba America gi khongchata lairiba Narendra Modi da memorandum pisan kre numit humni gi khongchata hauji America da lairiba Bharat ki Prime Minister Narendra Modi da North America Manipur Association namana lan thokliba Manipur da santi purakna bahona biu haibe yawba tongan ba warol taret yawba memorandum ama pisan kre hari Kuki singna maitei da huji yamna kanna aran basida na ba lalong ama silli ichinaw mayam aduna Aikhoi mayam yamna mikup na hom singna yamna section na lemina si adudi makha taba paw se su tamina gi si Kuki Singna Maitei da Tainaraga, Maitei de Etek Torokatra Haibage, Singnaba Lady, Surchandra Judoka Semboy Maitena, Kuki in P Manipur Seroge, Samlapa Translation Tamlakle. 28th September the Maitei Singna, Gomen Gapulaga, Kukizo Sinki Matakta, Lan Azawa Torokadrat, Singnaba Lay, Mafang Kudingi, Kukizo Masase, Akan Bamong da section say, Yeknaba Lagla de, Maning Handana, Lan Tenagatabani, date 28th National International Press Media Kogani Hadi, Asumna Kuki Singna Torok Seroge Translation. Apaspa tampaki mafam khara thamgani hairei base karigumba asina achumbo oiba taragadi Aikhoi kai tabam thoi chinaw mayam Kuki singna matik chana khuju khulai pairaga misam kya gi mathakta drone bombing missile rocket bomb taruga landara aba khangna Kuki singi mathakta action lawdaraga karisu irang leitraba tampaki khamda apaspa thamgani hairi base aigi magi degi khaji khang yaning da bakharaw Tamoy the power the Gimang from the bill, Wapam Crasses, Yarto, the Panichino Mayam, Aina Yamna, Khangna Haina, Wapam said Tamzara Panachade, Aduga, Lakturiba, date 28 Sigi, Nangnaba, Sangaktoriba, National Amasung, International Media Singda, Kuki Singna, Maitei Matakta, Oinet and never pause, Handokna Bagi, Kauri Hari Base, Lakturiba Nupi Adusu, Infal Airport, Jorokomatam, the Aikhoi Mayamna. Tingbam thokpra natra kari tausigy abdu ichinaw mayam matam leiringa da tanasi adu ichinaw mayam Aikhoi cheksina leiminasi imaleba kanbagi achou ba angam ba thodang lokhat minasi ibung upa singna angam ba thakta khungakpa singna thodang lawraga imaleba ki tamukta Aikhoi mayam ki tamukta chongthui adudi Aikhoi na su ai gi angam ba thakta kari tausigy abase handaki matang siga yamna khandaraga khongpham setna Aikhoi lemina se wafam se asitang thamjage do ichinaw mayam video se ngasi gi matang asiga loisanjarage video siga aso eran yaukiba kya leirega so ngakpi waina yengbiriba mayam punaw ge famda pari imom channel na ikok nonjari kangle pakna yai phare ibudo pakhang mana yai phare aduga mayam ge yamna mamal leiraba amasung thawna hapiba comment nungsiba pibirekpa mayam punama pusu haingai ta thagachari aduga pari imom channel sibu thawai hakchang hapiriba nungsiriba aigi viewers ichinaw mayam subscriber mayam punama pusu amakuso hana thagachari mayam ge yamna mamal leiraba comment handaki video sigi matang dadi apaspa sigi matang da khajitang comment tabiwa bangpham simatang thamjaramge kanglei pakna yai phare ibudo pakhang mana yai phare Militant Samapan Manipur da Changsin Kre haba India gi oina mi painingai ni Center na Unified Command gi chayet naba loisin gadabani haina BSF XDG Prakash Singana Fogdokre Taruk Kungatari Mamang the International Amasung National Media Sing Kangpopi Madi Churachanpur the Cobres Binanaba Kuki Sing na Kaukre May 3rd ki Togdok Adumaina Tananaba Sin Gadauri Hyper Wapam Tamlakli Pesa Sigi Makatana Sigi Nupisini Impal Airport the Hek Yoropaga Halanko Hairiba Si US Ageni Washington Post Correspondence Oibaginate Fundraising to Wamini Izenta Amaka Loinana Lakadauri Bani Hek Tunglabaga Kuki Manakta Sakigani Man Hek Kuki Manak Yobaga Ikan Kanadana Kuki no make up Lani Man Amuk News Propaganda Worldwide Tawadauri Bani Madu Tawagi Lupa Karorgi Kantekni Free Nate May Ahumda Churachanpur the foreign journalist Ani Tumin Changlaga Media Coverage Tauraga Lairamba Adu Ningsingu Haibo Pam Tamlali Makata